उsoy uti tawraga khechri hauge cha thagi ngasidi kang maya yauslakpida khechri hauge ngasidi khechri hawla chage madudagi thamna ju heuraga ngasidi khechri hawla chathorage usoy wo kai wo uti tawthraga mayam jo amtang chabiu ko chahim nadi amlak chabi yai khechri je kang maya yauslakpida thawal hi to ina kotlaga hujik ngwana thamna yadro da cha adu me di ya adu ko ani ge ta do puthagi ni ko hujik ya đấy thambal hekpa changmada hojik mana kya chhugiu ma ji yare ma ani yare asida ju lei tare action loktak part gi thamna heke loktak ni sai le ji koi je khechri hapagi thamna da mo sai thamna je koi na lei sina chenai gi loktak chai chenai gi loktak大家先往上面去，大家阿爸过去我们。看，都差了，没出来。我是阿爸过去浪。干嘛？我是阿爸关的。这个空不等嘿。他们那关这菜。多少？多少？啊，两个。有这个你，哎，我那得拿去我。mayam ngasi khechri sembagi china uti gini usoi leire andagi nakupi yaure hawai ating mani china mangan atingba andagi samaroi leire sing mana andagi spring onion leire loklei siji ironge hawai debi nga gi mathenam jo hapke adagi kolamni leire sida sijo kangong buda hape yare umuro atekpa leire kusingsa khechri gi mathen gini ye khoi semba hogdore semjallage tamna kolamni semi usoi sem loi re na le usoi sem loi deri soi ti mangan le khechri je cha dau kyam gure cha ka ha ai xin ra mai sa这些你买，ai khoi ju cha da ba 那是咋的？ si cha la ji Chỉ đồ với usoi này hujik. masi phangnaba honabada ko imai bema Usoi kita oles oi. yani da ko Ya đấy. uti thongba hongnaba toge hawai je hapchal lai je han man sida usoi leire bamboo shoot ja hapchal lai je maroi nakupi je hapchal lai je spring onion je khra hapchal lai je mai je khra hapchal lai je chili powder khra hapke जीरा का हो गया जीरा पाउडर कोरिएंडर पाउडर हाफ से दुगा ग्रीन चिली से मोरो अटे पजे हाफ गया दुगा हाफ तंग खाई गया सिंगी पेस्ट ने जिंजर पेस्ट का हाफ के लगे सनम पेस्ट में का हाफ के दुगा ओखाई पे जे खतम uti je thongje haide haidamne do ngasi thongdare
ꯈꯦꯆꯤ ꯆꯥꯕꯒꯤꯗꯤ ꯎꯇꯤ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯎꯔꯣꯏꯕ ꯑꯗꯨꯅ ꯍꯥꯎꯅꯕ ꯁꯤꯜꯕ ꯂꯣꯏꯔꯁꯦ ꯊꯣꯡꯗꯅ ꯂꯣꯏꯔꯦ ꯀꯥꯝꯊꯣꯛꯑꯁꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯌꯥꯝ ꯀꯧꯔꯝꯃꯦ ꯁꯥ ꯃꯔꯣꯏꯁꯦ ꯍꯥꯞꯄ ꯁꯥ ꯃꯔꯣꯏꯁꯦ ꯈꯤꯇꯪ ꯍꯥꯞꯀꯦ ꯑꯗꯨꯒ ꯍꯩꯔꯤꯕꯣꯞꯁꯨ ꯀꯧꯔꯝꯃꯦ ꯍꯩꯔꯤꯕꯣꯞꯁꯦ ꯃꯆꯦꯠ ꯑꯃꯒ ꯍꯥꯞꯀꯦ ꯑꯗꯨꯒ ꯀꯥꯝꯃꯁꯤ ꯃꯈꯨꯝ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ ꯎꯇꯤ ꯀꯥꯝꯃꯤꯉꯩꯗ ꯈꯦꯆꯤꯁꯤꯁꯨ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯁꯤ ꯃꯁꯤꯒꯤ ꯍꯋꯥꯏꯁꯦ ꯇꯤꯡꯉꯕꯅꯤ ꯇꯤꯡꯕꯁꯦ ꯈꯔ ꯍꯥꯞꯄꯁꯤ ꯍꯋꯥꯏ ꯑꯇꯤꯡꯕꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯃꯌꯥꯝꯁꯦ ꯃꯨꯛꯁꯣꯔꯤꯁꯤꯁꯨ ꯈꯔ ꯍꯥꯞꯄꯁꯤ ꯌꯥꯏꯉꯪ ꯍꯥꯞꯄꯁꯤ ꯌꯥꯏꯉꯪ ꯍꯥꯞꯆꯤꯜꯂꯁꯤ ꯆꯤꯂꯤ ꯄꯥꯎꯗꯔꯁꯦ ꯈꯔ ꯍꯥꯞꯄꯁꯤ ꯖꯤꯔꯥꯁꯦ ꯈꯔ ꯍꯥꯞꯄꯁꯤ ꯖꯤꯔꯥ ꯃꯄꯨꯝꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ ꯑꯗꯣ ꯆꯦꯡꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯆꯦꯡꯁꯤꯗꯀꯣ ꯘꯤꯁꯦ ꯊꯥꯎ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨ ꯘꯤꯁꯦ ꯑꯣꯏꯅ ꯇꯣꯠꯁꯤ ꯃꯁꯤꯁꯤꯅ ꯈꯤꯇꯪ ꯐꯔꯥ ꯐꯔꯥ ꯂꯥꯎꯗꯣꯏꯅꯤ ꯍꯣꯔꯦꯟ ꯆꯥꯛꯁꯦ ꯇꯣꯠꯈꯥꯏꯕꯤꯔꯣ ꯃꯌꯥꯝ ꯃꯅꯤꯟ ꯐꯥꯎꯒꯠꯂꯛꯑꯦ ꯁꯧꯒꯠꯂꯛꯑꯦ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯁꯧꯔꯀꯥꯟꯗ ꯆꯦꯡ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯁꯧꯔꯕꯅꯤꯅ ꯆꯦꯡꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯌꯥꯝ ꯀꯩꯅꯣꯝ ꯀꯥꯎꯔꯝꯃꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯁꯤ ꯈꯤꯇ ꯍꯥꯞꯈꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯦ ꯃꯍꯤꯁꯦ ꯌꯥꯝ ꯌꯥꯝꯃꯟꯕ ꯌꯥꯗꯦ ꯃꯍꯤ ꯌꯥꯝꯃꯗꯤ ꯄꯦꯠꯀꯗꯣꯏꯅꯤ ꯆꯦꯡ ꯆꯥꯛꯁꯦ ꯈꯦꯆꯤꯁꯦ ꯌꯥꯔꯦ ꯑꯗꯣ ꯎꯇꯤꯁꯦ ꯀꯥꯝꯕ ꯂꯣꯏꯔꯛꯑꯕꯅꯤꯅ ꯈꯤꯇꯪ ꯊꯥꯎ ꯁꯣꯛ ꯇꯧꯅꯕ ꯇꯧꯁꯟꯒꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯟꯅ ꯈꯔ ꯉꯧꯒꯦ ꯑꯗꯨꯗꯤ ꯇꯤꯜꯍꯧ ꯃꯅꯥꯁꯤꯁꯨ ꯈꯔ ꯍꯥꯞꯆꯤꯟꯒꯦ ꯇꯦꯖꯄꯥꯠ ꯃꯅꯥꯁꯦ ꯍꯥꯞꯀꯦ ꯖꯤꯔꯥꯁꯦ ꯈꯔ ꯍꯥꯞꯄꯁꯤ ꯖꯤꯟꯖꯔ ꯄꯦꯁꯁꯦ ꯈꯔ ꯍꯥꯞꯄꯁꯤ ꯒꯥꯔꯂꯤꯛ ꯄꯦꯁꯁꯦ ꯈꯔ ꯍꯥꯞꯄꯁꯤ ꯃꯆꯟꯁꯦ ꯈꯔ ꯍꯥꯞꯄꯁꯤ ꯃꯣꯔꯣꯛ ꯃꯆꯨꯁꯦ ꯈꯔ ꯍꯥꯞꯄꯒꯦ ꯍꯥꯞꯆꯤꯟꯕꯤꯔꯣ ꯁꯨꯃꯥꯏꯅ ꯁꯧꯒꯠꯂꯛꯄꯁꯤꯗ ꯀꯨꯀꯤꯡ ꯁꯣꯗꯥꯁꯦ ꯈꯔ ꯍꯥꯞꯄꯒ ꯃꯌꯥꯝ ꯑꯗꯨꯒ ꯊꯥꯎ ꯉꯧꯁꯤꯜꯂꯁꯤ ꯑꯩ ꯈꯥꯡꯁꯤꯁꯨ ꯃꯆꯨꯗꯤ ꯐꯖꯔꯕꯅꯤꯍꯦ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯟ ꯎꯇꯤꯁꯦ ꯌꯥꯝ ꯅꯪꯃꯟꯈꯔꯦ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯤꯌꯨ ꯑꯗꯣ ꯅꯥꯀꯨꯞꯄꯤꯁꯦ ꯁꯪꯅꯕ ꯈꯔ ꯍꯥꯞꯁꯤ ꯑꯗꯨꯒ ꯃꯁꯤ ꯁꯧꯍꯜꯂꯁꯤ ꯐꯖꯅ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕꯗꯤ ꯌꯥꯔꯔꯣꯏ ꯀꯩꯅꯣ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯀꯨꯀꯤꯡ ꯁꯣꯗꯥꯁꯦ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯃꯊꯪ ꯀꯥꯡꯉꯧ ꯑꯃꯨꯛ ꯉꯧꯅꯕ ꯇꯧꯔꯒꯦ ꯃꯊꯦꯜꯁꯦ ꯀꯥꯡꯉꯧ ꯑꯣꯏ ꯀꯩ ꯑꯣꯏ ꯊꯥꯎꯁꯨ ꯁꯥꯔꯦ ꯍꯥꯞꯆꯤꯜꯂꯁꯤ ꯑꯩ ꯇꯤꯜꯍꯧ ꯍꯥꯞꯄꯁꯤ ꯁꯥ ꯃꯔꯣꯏꯁꯦ ꯈꯔ ꯉꯧꯕꯗ ꯍꯥꯞꯀꯦ ꯁꯤꯅ ꯈꯥꯃꯦꯟꯅꯤ ꯑꯗꯒꯤ ꯃꯁꯤꯅ ꯍꯋꯥꯏ ꯗꯦꯕꯤ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯩ ꯃꯁꯤꯅ ꯑꯂꯨ ꯑꯗꯒꯤ ꯃꯁꯤꯅ
ꯑꯣꯜꯂꯝꯃꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯒ꯭ꯔꯤꯟ ꯆꯤꯜꯂꯤ ꯁꯤ ꯍꯥꯞꯆꯤꯜꯂꯁꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯗꯨꯒ ꯃꯁꯤ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯣ ꯑꯗꯨ ꯌꯥꯏꯉꯪꯁꯦ ꯈꯤꯇꯪ ꯍꯥꯞꯄꯦ ꯌꯥꯝꯗꯕꯤꯗ ꯌꯥꯝ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯐꯗꯤꯒꯣꯝꯁꯦ ꯈꯔ ꯍꯥꯞꯀꯦ ꯑꯗꯨꯒ ꯃꯤꯅꯤꯠ 1-2ꯗꯪ ꯁꯧꯍꯜꯂꯁꯤ ꯑꯗꯨꯒ ꯃꯤꯅꯤꯠ 1-2 ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯎꯇꯤ ꯂꯣꯏꯔꯦ ꯎꯇꯤꯒꯤ ꯑꯥꯏꯇꯦꯝ ꯑꯃ ꯂꯣꯏꯔꯦ ꯃꯪꯒꯟ ꯑꯉꯧꯕꯁꯦ ꯈꯛꯇ ꯍꯥꯞꯆꯜꯍꯧꯒꯦ ꯇꯣꯉꯥꯟꯅ ꯉꯧꯔꯒ ꯉꯁꯥꯏ ꯉꯧꯍꯧꯗ꯭ꯔꯕꯅꯤꯅ ꯑꯗ ꯑꯉꯧꯕꯁꯦ ꯈꯔ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯊꯨꯝꯗꯨꯁꯨ ꯍꯥꯞꯆꯜꯍꯧꯔꯁꯤ ꯃꯁꯤꯅ ꯈꯤꯇꯪ ꯊꯨꯅ ꯃꯨꯟꯖꯟꯅꯕ ꯊꯨꯅ ꯄꯠꯊꯅꯉꯥꯏꯒꯤ ꯊꯨꯝꯁꯦ ꯍꯧꯖꯤꯛ ꯍꯥꯞꯆꯜꯍꯧꯕꯅ ꯐꯔꯦ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯊꯝꯕꯤꯔꯁꯤ ꯀꯥꯡꯉꯧ ꯉꯧꯔꯤꯉꯩꯁꯤꯗ ꯈꯦꯆꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦꯅ ꯑꯣ ꯈꯦꯆꯤ ꯑꯣꯜꯂꯦ ꯈꯦꯆꯤ ꯃꯥꯜꯂꯦ ꯃꯅꯝꯗ ꯅꯨꯡꯁꯤꯔꯦ ꯍꯥꯎꯔꯅꯤ ꯂꯩꯕꯥꯛ ꯍꯋꯥꯏꯁꯦ ꯈꯔ ꯉꯧꯊꯣꯛꯑꯁꯤ ꯈꯦꯆꯤꯗ ꯍꯥꯞꯅꯕ ꯂꯩꯕꯥꯛ ꯍꯋꯥꯏ ꯉꯧꯕꯁꯤꯗꯀꯣ ꯀꯩꯅꯣꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯤꯃ ꯈꯔ ꯍꯥꯞꯄꯒꯦ ꯃꯊꯦꯜꯁꯤ ꯌꯥꯝ ꯋꯥꯠꯂꯤ ꯉꯥ ꯊꯣꯡꯕ ꯋꯥꯠꯂꯤ ꯏꯔꯣꯝꯕ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯉꯁꯤ ꯉꯥꯛꯇꯪ ꯉꯧꯔꯁꯤ ꯀꯥꯁꯜꯍꯟꯁꯦ ꯉꯥꯛꯇꯪ ꯂꯩꯕꯥꯛ ꯍꯋꯥꯏꯒ ꯃꯔꯣꯏꯒ ꯉꯧꯕꯁꯤ ꯍꯥꯞꯆꯜꯂꯁꯤ ꯈꯦꯆꯤ ꯃꯊꯛꯁꯤꯗ ꯈꯔ ꯆꯥꯏꯁꯜꯂꯁꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯈꯥꯕꯩꯁꯤꯅ ꯖꯞ ꯖꯞ ꯂꯥꯎꯅ ꯑꯣꯠꯈꯥꯏꯕꯤꯔꯣ ꯃꯅꯨꯡ ꯌꯧꯅꯕ ꯑꯣꯠꯈꯥꯏꯕꯤꯌꯨ ꯀꯥꯡꯉꯧꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯁꯤ ꯀꯥꯡꯉꯧꯁꯤꯁꯨ ꯃꯨꯟꯖꯜꯂꯛꯑꯦ ꯃꯅꯝꯁꯨ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯑꯗꯣ ꯈꯥꯕꯩꯁꯤꯅ ꯐꯠ ꯐꯠ ꯂꯥꯎꯅ ꯑꯝꯇ ꯑꯣꯠꯈꯥꯏꯁꯤ ꯃꯅꯨꯡꯁꯦ ꯀꯥꯁꯤꯟꯗꯅꯕ ꯃꯅꯤꯡꯁꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯁꯤ ꯃꯨꯟꯖꯜꯂꯛꯑꯕꯅꯤꯅ ꯑꯃꯨꯛꯀ ꯑꯣꯠꯈꯥꯏꯕꯤꯔꯣ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯁꯤ ꯑꯗꯨꯒ ꯃꯤꯅꯤꯠ 3-4ꯗꯪ ꯉꯧꯔꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯏꯔꯣꯟꯕ ꯐꯨꯠꯄꯒꯤ ꯍꯧꯒꯦ ꯑꯗꯣ ꯏꯔꯣꯟꯕꯁꯦ ꯉꯁꯤꯁꯤꯅꯦ ꯂꯣꯛꯂꯩ ꯍꯥꯏꯕ ꯂꯩ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯒ ꯑꯂꯨ ꯌꯥꯎꯕ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯍꯥꯞꯄꯒ ꯂꯣꯟꯗꯣꯏ ꯍꯋꯥꯏ ꯃꯨꯕꯤ 이거는 와이드 엄마 아니 엄마 잠깐 뽀삐라지 강사래 나기 다 오전지 강사래 나 동거지 다 오사래 जीरा थोड़ा कोना दम अंदे आते लगे मरुई ना कुछ नौ बड़ा हाथ दिखता नौ दिखा कर नौ वाटे कम हो मसाले का हाथ लगे हिंग ꯃꯊꯪꯗ ꯁꯤꯡꯁꯦ ꯍꯥꯞꯄꯁꯤ ꯑꯗꯒꯤ ꯖꯤꯟꯖꯔ ꯍꯥꯞꯄꯁꯤ ꯆꯤꯂꯤ ꯄꯥꯎꯗꯔ ꯑꯌꯥꯝꯕꯗ ꯁꯤ ꯃꯔꯣꯏꯁꯦ ꯉꯥꯛ ꯉꯧꯕꯒꯤ ꯃꯇꯨꯡꯗ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯁꯤ खाने लहसुन में तीन साइड अपन हाथ लगे ये लोग ये बहुत अच्छा लगता है हम लोग यहाँ पे पकौड़ा थोंबई ने सिना पकौड़ा ताउरी
ꯑꯗꯒꯤ ꯉꯥ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯊꯣꯡꯒꯤꯁꯤꯅ ꯉꯥ ꯊꯣꯡꯕꯅꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯉꯁꯤꯁꯦ ꯃꯊꯦꯜ ꯌꯥꯝ ꯌꯥꯝꯃꯦ ꯈꯦꯆꯤ ꯂꯣꯏꯔꯕꯅꯤꯅ ꯁꯤꯒꯤ ꯊꯝꯅꯥꯁꯦ ꯉꯁꯥꯏ ꯍꯦꯛꯎꯕꯗꯨꯅꯤ ꯎꯁꯣꯏꯒ ꯎꯇꯤ ꯑꯗꯩ ꯃꯊꯪꯗ ꯂꯥꯛꯆꯔꯦ ꯀꯥꯡꯍꯧ ꯃꯁꯤꯅ ꯏꯔꯣꯝꯕ ꯃꯁꯤꯅ ꯄꯀꯧꯔꯥꯅꯤ ꯃꯁꯤꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯃꯊꯦꯜꯅꯤ ꯈꯦꯆ꯭ꯔꯤꯒꯤ ꯃꯊꯦꯜ ꯑꯣꯏꯖꯔꯦ ꯃꯌꯥꯝ ꯈꯦꯆ꯭ꯔꯤ ꯂꯣꯏꯖꯔꯦ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯇꯦꯁ ꯇꯧꯒꯦ ꯁꯤꯅ ꯍꯋꯥꯏ ꯃꯪꯒꯟꯒ ꯎꯁꯣꯏꯒ ꯎꯇꯤꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯎꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯥꯡꯍꯧꯅꯤ ꯍꯋꯥꯏ ꯗꯦꯕꯤ ꯀꯣꯂꯝ ꯃꯅꯤ ꯈꯥꯃꯦꯟ ꯍꯋꯥꯏ ꯃꯪꯒꯟ ꯁꯤꯅ ꯉꯥ ꯊꯣꯡꯕ ꯑꯗꯒꯤ ꯃꯊꯪꯗ ꯂꯥꯛꯆꯔꯦ ꯏꯔꯣꯝꯕ ꯂꯣꯛꯂꯩ ꯄꯨꯂꯩ ꯏꯔꯣꯝꯕ ꯀꯩꯅꯣ ꯍꯦꯟꯖꯥꯡꯗꯤ ꯂꯣꯏ ꯍꯥꯎꯋꯤꯗ ꯈꯦꯆ꯭ꯔꯤ ꯁꯤꯅ ꯄꯀꯧꯔꯥ ꯊꯣꯡꯕꯅꯤ ꯍꯥꯎꯔꯦ ꯅ ꯃꯌꯥꯝꯁꯨ ꯀꯥꯡ ꯌꯧꯔꯛꯄꯁꯤꯗꯀꯣ ꯈꯦꯆ꯭ꯔꯤꯁꯦ ꯑꯃꯨꯛꯃꯨꯛ ꯆꯥꯕꯤꯌꯨ